ꯊꯥꯕꯜ ꯑꯁꯤꯕꯨ ꯁꯤꯟꯕꯤꯔꯝꯕ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯏꯆꯦ ꯏꯆꯟ ꯅꯈꯣꯏ ꯌꯥꯔꯒꯗꯤ ꯈꯔ ꯊꯨꯅ ꯂꯦꯡꯊꯣꯛꯄꯤꯔꯛꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯌꯥꯝꯗ꯭ꯔꯕꯗ ꯄꯨꯡ 12 ꯃꯈꯥꯏꯐꯥꯎꯗꯤ ꯍꯦꯟꯅ ꯆꯣꯡꯖꯕ ꯉꯝꯖꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯌꯥꯔꯤꯃꯈꯩ ꯑꯩꯈꯣꯏ ꯊꯥꯕꯜ ꯑꯁꯤꯕꯨ ꯁꯤꯟꯕꯤꯔꯝꯕ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯆꯦꯁꯤꯡꯅ ꯈꯔ ꯊꯨꯅ ꯂꯦꯡꯊꯣꯛꯄꯤꯔꯛꯇꯨꯅ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯂꯕ ꯇꯥꯡꯂꯕ ꯊꯥꯕꯜ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯅꯕꯒꯤꯗꯃꯛꯇ ꯊꯥꯕꯜ ꯑꯁꯤꯕꯨ ꯁꯤꯟꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯅ ꯀꯧꯊꯣꯛꯆꯔꯤ ꯑꯃꯨꯛꯀ ꯍꯟꯅꯁꯨ ꯅꯤꯡꯁꯤꯡꯖꯔꯤ ꯂꯩꯀꯥꯏ ꯑꯁꯤꯕꯨ ꯊꯥꯕꯜ ꯆꯣꯡꯈꯤꯅꯤ ꯍꯥꯏꯅ ꯁꯤꯟꯕꯤꯔꯝꯕ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯏꯆꯦ ꯏꯆꯟꯁꯤꯡ ꯅꯈꯣꯏ ꯌꯥꯔꯒꯗꯤ ꯊꯥꯕꯜ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯆꯣꯡꯍꯧꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯀꯧꯊꯣꯛꯆꯔꯤ ꯌꯥꯔꯤꯃꯈꯩ ꯊꯥꯕꯜ ꯑꯁꯤꯕꯨ ꯈꯔ ꯉꯟꯅ ꯆꯣꯡꯍꯧꯔꯒ ngana loisana na bagi tamakta sinjari ba koi volunteer mai kai deki nurni sinjari